Naharol Thaudangi Pauksedagi editorial gi Paudam. Kuki na taba jaga singda lan manungda voter masing khanghen hengatlakpa. Mamang saigi May 3 dagi state asida thokliba tamthiraba irang manung asida Election Commission of India na inaw-nawna Ing 2019 gi final electoral fongbada state asigi kuki na taba jaga singda voter masing khanghen hengatlakpada angakpa oinari. Thokliba irang sida kuki terrorist sing maitegi mathakta landarakna tongamba Homeland ama tanduna Manipur Sarkar boycott tawraga kuki land semnaba oirodaba manglanda tawduna leikre. Mayam ingak-ngang na kuki na karigidamakta maitayda landarakmibano haina thiruba matamda kuki gi huranba pharubagi oiramle. Kuki na lona makoigi mihutsing Bureau Trade Officer singa lautunaduna Manipurda tareba kuki singbu any kuki scheduled tribe list chalalamba Bharat Sarkarga manaraga FMR chana halamba amadi kuki lalauba singa Shu Tauduna Makogi Sanalambi Oinaba State Archigi Reserve Forest Area Singda Popi Taduna Seatalambadu Manipur Sagana Fagat Lubadagi Kukina Maitay Landara for Irankim. Sida Hana Mangjong Lange Sam Saudaba Maitay Singnam Mapi Mapa Laitaba Amagum Araba Mapangan Sijinaduna Kuki Singa Mayunari. Maitaki Sangsan Kaya Amad Maitaki Mihut Kayan Bharat Sarkarga Kukila Laubaga Nariba Su Kudatagi Hando 1951 da best year oiraga Manipur da NRC chanahallu kuki singda piriba ST status lauto ngamkai sabangkhau haiduna miyamna kanna khongjang changsinduna mapal lamdagi changsilapa illegal immigrants singbu Manipur dagi takhainaba kanna hotnaringai chairak asida ikhang khanghauduna Election Commission of India chahi asigi January thada phongkiwa final electoral law da kuki singna khundaba State district singda voter masing ising isawgum hengatlamba asida miyam angakpa oinari. Haukiba chai in 2011 gi mikok thibagi matung inna kuki gi missing gi percentage asi chada 16 oikim. Adogi in 2021 da mikok thibada kuki gi percentage asi chada 30 oikim. Percentage asi hoktoklaga yenglubada kuki nupi amana chahi amada angang unabagi chang asi chahi da angang ahum mari popagi chang oirim. Asiguba chang asi lakpa asida leba asigi nagrik khudimagna kuki gi missing hengatpagi chang asi mahausagi oiba thawong nate Husengi oiba thawong ni haina akhang ahisingna mot pinari khudam oina palabada final electoral law da missing hengatpagi chang asi Churchambo district miyoi lak 182732 Kampupidana 103563 Phezondana 34897 hengatkim Masigi mathakta hana record laitaba khul 1600 lom hengalampa thengnakim. Asigum laba ising isawgumna missing hengalakpa amadi khul masing hengalakpa asin hanadagi lamdam sida laijarak laba yellow missingi mafamda achawba singnaba ama oirakne. Asigum mafibam asi matau karamna oirakhibano hainam miyamna nainaruba matamda aikhoigi mihusing amadi Bureau Trade Officer sing amabuk famanba amadi matam gi makoi gi khodong chaba launaba hotnaduna tunggi afa fata khalaudaba kuki singna haiba khudingmak yarubagi mahaini haina moi phongdongnarakle laksaningliba wafamdi tha asi kungi nipandagi famba hagodoriba Manipur Legislative Assembly mifamda lamdam asigi yelawmi kanaba amadi haujik thokliba lan asi loisinaba Manipur Sarkarna yamna thawna laina Bharat Sarkar amadi kuki lalawa singa chanariba Su asi handokadabani haina warip lauba 1951 da best year oiraga Manipur da NRC chanahanba amadi kuki singda scheduled tribe status piribasi kakthapa haiba warip asi tangai fadana laubagi matam oire warip adu Bharat ki President Prime Minister amadi mai leinaba minister da thaduna khanghanbagi tangai fadaba leire asum tawraba matamda khaktada tha tara faraklaba Manipur gi irang asi loisinhanba ngamgani amasum Manipur santi oigani Factory ama maina tumna chakre Imphal East District ki manung chamba Nehru Mayai Laikai Thongkhong manakta leiba plastic recycle factory ama maina tumna chakre